ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯤ, ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯅꯤꯡꯉꯤ, ꯅꯨꯡꯁꯤꯅꯅꯤꯡꯉꯤꯕ꯫ ꯑꯁꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯕ? ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯏꯃꯥꯕꯨ ꯈꯪꯗꯦ, ꯅꯪꯒꯤ ꯕꯕꯥꯕꯨ ꯈꯪꯗꯦ, ꯅꯪꯒꯤ ꯗꯗꯥꯕꯨ ꯈꯪꯗꯦ, ꯅꯪꯒꯤ ꯅꯆꯦꯕꯨ ꯈꯪꯗꯦ, ꯅꯪꯒꯤ ꯅꯆꯟꯕꯨ ꯈꯪꯗꯦ, ꯅꯪꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯣ ꯅꯃꯥꯟꯅꯕ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯪꯕꯨ ꯀꯣꯜꯂꯦ ꯈꯜꯂꯁꯤꯕ꯫ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤꯕ, ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤꯕ꯫ ꯑꯗꯨꯒ ꯃꯥꯅ ꯅꯪꯕꯨ ꯀꯣꯜꯂꯤꯕꯗꯣ ꯈꯔ ꯇꯧꯅ ꯑꯗꯨꯝ ꯆꯦꯠꯁꯜꯂꯛꯂꯦꯕ꯫ ꯅꯪ ꯅꯁꯥꯗ ꯑꯅꯥꯕ ꯐꯥꯎꯔꯦ, ꯅꯪ ꯍꯩꯅꯔꯛꯇ꯭ꯔꯦꯕ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯀꯔꯤ ꯇꯧꯔꯛꯀꯅꯤ, ꯀꯔꯤ ꯈꯜꯂꯛꯀꯅꯤ? ꯅꯥꯟꯊꯣꯛꯅꯅꯕ ꯅꯪ ꯇꯧꯔꯛꯀꯅꯤꯕ꯫ ꯑꯁꯦꯡꯕꯗꯗꯤ ꯃꯁꯤꯕꯨ ꯀꯧꯏꯕ ꯅꯨꯡꯁꯤꯕ꯫ ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯎꯅꯈꯤꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯪ ꯅꯨꯡꯁꯤꯔꯨꯔꯦꯕ, ꯄꯥꯝꯂꯨꯔꯦꯕ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯕꯗꯣ ꯀꯔꯝꯕ ꯂꯝꯆꯠ ꯆꯠꯂꯤ, ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯏ, ꯀꯔꯤ ꯐꯠꯇꯕ ꯇꯧꯏ, ꯀꯔꯤ ꯐꯠꯇꯕ ꯇꯧꯗꯦ, ꯅꯪ ꯀꯔꯤꯁꯨ ꯈꯪꯗꯦꯕ꯫ ꯃꯤꯑꯣꯏꯕ ꯑꯗꯨꯒ ꯅꯪ ꯑꯍꯥꯟꯕ ꯎꯅꯕꯗ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦꯕ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯁꯨ ꯈꯜꯂꯁꯤꯕ꯫ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯑꯁꯣꯏꯕ ꯈꯔ ꯅꯪꯅ ꯎꯔꯦꯕ, ꯅꯪꯅ ꯄꯥꯝꯖꯗꯕ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯦꯕ꯫ ꯅꯪ ꯃꯗꯨ ꯍꯣꯡꯍꯟꯅꯤꯡꯉꯦꯕ꯫ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯅꯪ ꯍꯥꯏꯖꯔꯦꯕ, ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯍꯣꯡꯗ꯭ꯔꯦꯕ꯫ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯔꯅꯤ, ꯀꯥꯏꯅꯔꯒꯅꯤꯕ꯫ ꯃꯁꯤꯅꯤꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ꯫ ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯗꯣ ꯑꯍꯥꯟꯕ ꯎꯅꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕꯤꯗ ꯃꯤꯑꯣꯏꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯏ, ꯋꯥ ꯉꯥꯡꯗꯦ, ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯀꯔꯤꯁꯨ ꯈꯪꯗꯕꯤꯗ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤꯕ꯫ ꯑꯗꯣ ꯃꯇꯧ ꯑꯗꯨꯝꯅ ꯅꯪ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯀꯩꯗꯧꯕꯒꯤꯕ? ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗꯗꯤ ꯅꯪ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯕ꯫ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯆꯠ ꯑꯁꯤ ꯄꯥꯝꯗꯦ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯁꯤ ꯃꯁꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯒꯅꯤꯕ꯫ ꯃꯁꯤꯅꯤꯕ, ꯃꯁꯤꯗꯅꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕꯁꯦ꯫ ꯅꯨꯡꯁꯤꯅ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜꯂꯒꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤꯕ, ꯅꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤꯕ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯕ ꯅꯪ ꯅꯥꯟꯊꯣꯛꯅꯤꯡꯂꯛꯀꯅꯤꯕ꯫ ꯃꯤꯑꯣꯏꯕ ꯑꯗꯣ ꯅꯪꯒ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯤꯡꯅꯤꯡꯕ, ꯃꯥꯅ ꯂꯩꯅꯤꯡꯂꯤꯕ ꯃꯑꯣꯡꯗ ꯅꯪ ꯃꯥ ꯂꯩꯕ꯫ ꯅꯨꯡꯁꯤꯅꯔꯕ ꯇꯨꯡꯗ ꯅꯪ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯄꯨꯔꯛꯎ, ꯃꯁꯤ ꯄꯥꯝꯃꯤ, ꯃꯁꯤ ꯄꯥꯝꯗꯦ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯅꯪ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤꯕꯅꯤꯕ꯫ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏꯕ ꯑꯗꯣ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯂꯛꯀꯅꯤꯕ, ꯅꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯅꯤꯡꯂꯛꯀꯅꯤꯕ꯫ ꯃꯁꯤꯕꯨ ꯀꯧꯏꯕ ꯅꯨꯡꯁꯤꯕ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯑꯍꯥꯟꯕ ꯎꯅꯕꯗ ꯃꯤꯑꯣꯏꯕ ꯑꯗꯣ ꯀꯔꯤꯅꯣ, ꯃꯇꯧ ꯀꯔꯝꯅ ꯇꯧꯏ ꯀꯔꯤꯁꯨ ꯈꯪꯄꯣꯠ ꯅꯠꯇꯦꯕ꯫ ꯑꯗꯨꯃꯛꯄꯨ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯅꯪ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯆꯠꯄ ꯀꯔꯤ ꯀꯥꯏꯕꯒꯦꯕ? ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯣꯏꯕ? ꯑꯗꯨꯒ ꯋꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯅ ꯄꯥꯝꯖꯗꯨꯅ, ꯃꯥꯅ ꯅꯨꯡꯁꯤꯖꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯃꯥ ꯂꯩꯔꯦ, ꯂꯨꯍꯣꯡꯂꯦ ꯈꯜꯂꯁꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯗꯣ ꯐꯠꯇꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯂꯕ, ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯕꯨ ꯈꯪꯗꯦ, ꯑꯃꯕꯨ ꯈꯪꯗꯦ ꯑꯣꯏꯔꯝꯂꯕ, ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯍꯥꯏꯕꯗ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯍꯥꯏꯕꯗ, ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯗꯕꯒꯤꯅꯤ, ꯈꯠꯄꯒꯤꯅꯤ, ꯄꯥꯏꯕꯒꯤꯅꯤ ꯃꯁꯤ ꯍꯥꯏꯅꯒꯅꯤꯕ꯫ ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯒꯅꯤꯕ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅ, ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯁꯤꯟꯕꯤꯔꯒ ꯂꯨꯍꯣꯡꯕꯤꯔꯦ ꯈꯜꯂꯁꯤꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯣ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕ, ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯕ, ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ, ꯃꯤ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯂꯕ, ꯃꯥꯕꯨ ꯑꯣꯠꯄꯤꯔꯕ, ꯅꯩꯕꯤꯔꯕ, ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗ ꯃꯔꯥꯏꯕꯛ ꯐꯠꯇꯕꯒꯤꯅꯤ, ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯃꯃꯥ ꯃꯄꯥꯗ ꯀꯩꯗꯧꯅꯨꯡꯗ ꯇꯥꯏꯅꯔꯣꯏꯕ꯫ ꯅꯨꯄꯤ ꯑꯃꯅ ꯃꯁꯥꯅ ꯈꯟꯖꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯩꯕ ꯊꯣꯛꯂꯒꯗꯤ, ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯐꯠꯇꯕ ꯊꯣꯛꯂꯒꯗꯤꯀꯣ, ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯏꯅꯒꯅꯤꯕ꯫ ꯈꯠꯄꯒꯤꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯗꯕꯒꯤꯅꯤ ꯍꯥꯏꯗꯅ꯫ ꯅꯨꯡꯉꯥꯏꯕ, ꯂꯥꯏꯔꯕ, ꯑꯗꯨꯒ ꯑꯐ ꯐꯠꯇꯕ ꯃꯁꯤꯒꯨꯝꯕꯁꯦ ꯃꯁꯤ ꯂꯥꯏꯕꯛꯀꯤꯅꯦꯕ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ, ꯑꯂꯣꯏꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯐꯕ ꯄꯥꯝꯃꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯣꯏꯅꯕ ꯃꯇꯝꯗ ꯐꯖꯅ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯌꯦꯡꯕꯤꯌꯨ꯫ ꯃꯤꯑꯣꯏꯕ ꯑꯗꯣ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗ ꯅꯪꯒꯤ ꯅꯆꯥꯅꯁꯨꯕꯨ ꯊꯥꯖꯔꯤꯕ, ꯌꯣꯟꯖꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯩꯁꯥ ꯈꯛꯇ ꯌꯦꯡꯕꯤꯒꯅꯨ, ꯄꯩꯁꯥ ꯈꯛꯇꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯒꯗꯕ ꯅꯠꯇꯦꯕ꯫ ꯃꯤꯑꯣꯏꯕ ꯑꯗꯣ ꯑꯐꯕ, ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ, ꯒ꯭ꯌꯥꯟ ꯇꯥꯕ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯊꯤꯔꯒ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯁꯤꯡꯗꯣ, ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯗꯣ, ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯊꯤꯌꯨꯕ꯫ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤꯕ꯫ Guys, thank you so much. ꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯥꯁꯅꯥꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯨ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤ ꯑꯣꯏꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ꯫ ꯂꯥꯛꯀꯗꯕ ꯃꯇꯝꯗꯁꯨ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ꯫ ꯕꯥꯏ ꯕꯥꯏ꯫